ꯆꯥꯛ ꯆꯥꯕ ꯉꯥꯏꯕꯤꯅꯦ ꯇꯧꯏꯗꯣ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯌꯨꯅꯦꯍꯦ ꯍꯥꯏ ꯃꯌꯥꯝ ꯌꯥꯝ ꯑꯗꯣ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯆꯥꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯉꯥ ꯊꯣꯡꯕ ꯑꯃ ꯉꯥ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯃ ꯆꯥꯅꯕ ꯗ ꯌꯦꯟ ꯑꯇꯥꯎꯕ ꯑꯃ ꯆꯅꯝ ꯈꯔ ꯂꯩꯖꯔꯦ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯉꯁꯤ ꯍꯥꯏꯅꯞ ꯑꯣꯏꯅ ꯐꯝꯃꯒꯦ ꯊꯣꯡꯈꯠꯁꯅꯨ ꯉꯥ ꯊꯣꯡꯕ ꯄꯥꯟꯖꯤꯕꯤ ꯂꯣꯏꯔꯦ ꯑꯩ 이세경 어이 ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯟꯁꯇꯥꯗꯣ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯂꯩꯔꯁꯨꯀꯣ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯍꯜꯂꯛꯀꯦꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤꯁꯨ ꯊꯥꯒꯠꯄꯅꯤ ꯗꯥꯟꯁ ꯊꯣꯡꯕ ꯀꯥꯟꯗ ꯆꯥꯛ ꯆꯥꯕ ꯉꯥꯏꯕꯤꯅꯦ ꯇꯧꯏꯗꯣ
ꯃꯤꯅ ꯁꯛꯁꯤꯗ ꯆꯥꯛ ꯆꯥꯕ ꯈꯨꯡꯉꯥꯏꯗꯣ ꯋꯥꯟꯁꯦ ꯚꯤꯖꯤꯠ ꯂꯣꯏꯔꯦ ꯑꯗꯨꯝ ꯐꯣꯟ ꯄꯥꯏ ꯌꯥꯔꯦ ꯍꯨꯏꯒ ꯎꯔꯤꯉ ꯇꯧꯕ ꯊꯧꯅꯦꯕ ꯃꯥꯁꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧꯋꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ ꯅꯪ ꯏꯁꯩ ꯊꯥꯏꯅꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ ꯅꯪ ꯕꯦꯛꯒ꯭ꯔꯥꯎꯟ ꯏꯁꯩ ꯊꯥꯏꯅꯣ ꯌꯥꯗꯕ ꯂꯤꯗꯔꯁꯨ ꯌꯥꯎꯗ꯭ꯔꯣ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯒꯦ ꯇꯧ ꯃꯩ ꯉꯥꯟꯁꯤꯗ 그냥 해. 이거 쫑아. 하와. 나 이렇게
ꯁꯥꯏ ꯈꯣꯠꯄꯅ ꯐꯖꯕ꯭ꯔꯥ ꯗꯥꯝꯆꯥ ꯑꯩꯅ ꯁꯥꯏ ꯈꯣꯠꯄꯅ ꯐꯖꯩ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩ ꯅꯨꯄꯤꯅꯤ ꯈꯪꯗ ꯂꯩꯔꯗꯨꯕꯨ ꯍꯧꯖꯤꯛ ꯅꯝꯕꯒꯤ ꯇꯨ ꯏꯃꯥꯎ ꯁꯤ ꯁꯛꯑꯗꯤ ꯑꯝꯇ ꯌꯦꯡꯉꯣꯕ ꯉꯧꯕꯗꯣ ꯏꯁꯇꯥꯏꯜꯁꯦ ꯀꯩꯅꯣ ꯌꯧꯇꯣ ꯚꯥꯏ ꯆꯠꯁꯦ ꯆꯥ ꯉꯝꯗ꯭ꯔꯦ ꯁꯤꯗꯩꯅ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯛ ꯆꯥꯕꯁꯨ ꯋꯦꯛꯑꯦ ꯂꯣꯏꯅ ꯆꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯀꯃꯦꯟ ꯌꯥꯝꯍꯜꯂꯛꯑꯣ ꯂꯥꯏꯛ ꯃꯁꯤꯡ ꯌꯥꯝꯍꯜꯂꯛꯑꯣ ꯌꯥꯝꯍꯜꯂꯛꯇꯗꯤ ꯐꯨꯕ ꯂꯥꯛꯀꯅꯤ ꯕꯥꯏ ꯕꯥꯏ